Assamga Thangnariba Awang Nongpokki State Marina Assamga Apunwa Lam Chaorakna Hectare leasing Marfugo Humdoi and Cruise Toduna Lei Haina Assamgi Border Protection and Development Minister Atul Borana Phongdokre BJP MLA Bidya Singha England Hangakpa Wahangi Pakum Pirduna Border Protection and Development Minister Atul Borana Phongdokkibada Assam Lam and Cruise Toduna Lei Base Nagaland Mizoram Arunachal Pradesh Amadi Meghalayani Assamgi District Taragataret ki lam hectare lising marfuganithoi satret yankaiga mathoi dasmik marfugataruk ase Nagalena lising yankai mapan chamri marfudra dasmik kunga mathoi Meghalayana lising ahum chamri nifuga mathoi dasmik marfugataruk Arunachal Pradesh na lising taragataruk chamanifu mari dasmik shino ama amasung Mizoram na lising ahum chatruk humbudraga mga dasmik humbudraga nefan lam singase and cruise toduna lei haina phongdokre ningsing bayabade Manipur su Assam yum thangnana leiribane